Akasvani Imphal Ketrimayum Chitrabhanu na pau pazari ahan bada maruiba pau. Mukhyamantri Nongthombam Biren Hairi Thiba Khangdana Lerek Liba Mahiroi Anigi case ka mari lena Jingnaba Myo Ani Fagatle. Kuntatare Suba Gawa National Game ngasi Lushin Kre Manipur na medal tali datare Suba position tare. Ansam na National Highway Singta Koromba matam kaktaba economic blockade matam karagi oina handokle. Ningthokzam Anthony amasung maibam Avinaski langla langzin atuba matam da puto haiba dabi dangasi tungan pa mapam singda wakat mi pampam kre amasung Mizoram the polling station amada hayeng amuk hanabot thadanagani Madhya Pradesh Chhattisgarh Rajasthan amasung Telangana da board khombagi thabak kankhalagli Mukhyamantri Nongthombam Biren Hairi ta asigi manga digi thiba khangdana lerek liba mahiroi anigi case asiga madi lenena hauji phawada chingnaba mi ani fagale wafum masing asi Mukhyamantri Banglo da pangthokiba Manipur da thokliba irang asida mayum makai maina tumna chakraba amadi akai atoi thokraba miyoi singi nongna permanent yum sing sana na scheme ngasi haudopaki thoromda Mukhyamantri na phongdokhibani Mukhyamantri hai mahiroi ani mangkhibaga mari lenena sarkar na tibu thabak lepna chathari hauzik nongmai kya kapsulakpagi thodok singa mari lenan asigi matangda pawmis na hangbo wahangi pakhomda Sri Biren hai sarkar na Manipur pumbada pung kumari chupna paktakna na thibu humki thabak chathari kanagumba amatana aina yadaba nomai paiba yaroi thorum aduga mari lenana Mukhyamantri hai mayum makai amang ata thoktingai da leramba mong adu chapmana na semba ngamdrabasu sarkar ge makai digi nongna yum sananaba mating oina scheme asi packet pani mangna hai senpham sing asi ahan ba tangkaki oina tangkhai ama hana pigani walhori ba tangkhai adu yum saba aduna tangkhai chalaba matam da pigani Sri Biren hai miyam ge mateng dagi haukiba tha anirom asi raja asida santi hanjalaklabani yariba makai hingsa ge thodok sing thadokna na basu honasi mangna hai irang asida raja sarkar tumina leite kendra sarkar na su pung kumari sanaduna leiri Mukhyamantri hai horrible the grievances punamak aduga akoina tawgado punamaksu constitutional means legally ain gi matungna law gi matungna constitution gi leiri provisions ni matungna koi tawna nga apni yaringe koi hingsa gi thabuk se koi kodak to thadong na kanda peace ki oiba lambi da sala kada koina pami ba tawgado thabuk to through legal process constitutional provisions ni makada tawsi haidingi Raizigi home bibangna sununa pangthoki batharum aduda beneficiary kunmari de scheme asiki makhada han batangki oina check mana sing khusin nakhi scheme asiki makhada hana paka yum sing de leramba miyo sing de lupa lakh tara semi paka de leramba singi oina lupa lakh tare aduga kachagi yum sing de leramba sing de lupa lakh manga pibani hauji phawa de puna beneficiary listing mari Chanipan register tori hari ngasigi oina Imphal is dila degi miyo taru Bisnupur degi miyo manga amadi kakching jila degi miyo taru hamdoida yenthokpani walhoriba Singh Marilina Deputy Commissioner Singna Atuba Matam the Piragani Hari Tauba Zilla ki tongan mapam dagi khangat laba mayum makai palaba nupi humbudra da Zilla Sigi Deputy Commissioner na chak tonganaba gas cylinder amadi stop yantokre Prime Minister Uzwala Yojana gi makhada Tawala leba MS Athopam India na Hariba Polam Singh adu DC complex Tawala pangthopa thorum amada yantokhibani Community Health Center Kaksana Sinduna Miron Bisingi Oiba Health Checkup Ama Center Asidangasi Pangthokre Pradhan Mantri Swasthya Matriva Abhiyan gi Makhada Tha Khudingi Chataba Health Checkup ki campaign gi saruk amu oina ngasigi campaign adu pangthokibani Community Health Center Kakchingi Medical Officer in Charge Dr. Khangembang Gopeshwarna Kem asigi matang da ekhogi Kakching Pangmi Nomaitem Babesor da hai Kem asida Miron Bisingi Health Checkup tawduna makhoi amadi pokodoriba anghang singi asu angam thokduna ba yingsilli Nasiki kem aduda gynecologist ahumna mirombi chamu humpurom the health checkup sing toki kem aduda miron bising ultrasound topugi kodong chaba pibga lonena machu eba sinjak sing piki Jennings ke director Dr. Laishram Devengi kawada leba mashagi yumda Masakhang dabasina no mai kasunduna aki akang pirambagi thogdopu yaning daba phongdokduna ngasi Jennings MBBS tamleba mahiroshina wakat mifam chathakre Jennings ki administrative amadi faculty block da chathakiba wakat mifam aduda saruk yakiba Jennings ki student association ki president Ningthogzam Dines na hai ana layang belam da achoba thodang loriba mi amagi yungi thongkal da no mai kasunduna aki akang pibagi thong asiyaning de
Hauchi Manipur thokliba irang asita soklaba singbu Director L Debengi meeting makhada liamna layang bagi khongthang phawba lakhulibani masija sunatana mori de kilanjena duna relief camp da changja from loduna leiba mahiro amubusu MBBS tambada mating panglibani Nomai Kapsuna Bagetong Asibu Relief Committee Zenins Porampat Amadi Southern Sporting Union Singzamaina Kaniyaning Daba Pungdorakli Imphal West Habal Masung Bisnupur Zilla da Hayang Ayupung Mangadigi Numidang Pung Tara Fawba Curfew Komtokani Aduga Kakching Jilagi Oina Ayupung Mangadigi Numidang Pung Nipal Fawba Curfew Komtokani Paugi Marak Tatna Atemba Break Ama HIV IBC Lambi Mari Kaktada Mio Yamadagi Mio Yamada Sandok Pangami Ahanbada HIV positive oirba mama mapa singdagi masa singda ani subada sakangdaba mioi singa kondom yaudana yumban bagi mari thamba matamda ahum subada mi amaga yatum serins waina duna sijanaba mari subada ana layingda e kapa matamda HIV test togdaba e kapadagi HIV ka sagona na hingliba mioi singbu tathita oina natraga hanthana yengloidabani Imung manungda mahi tampham sangda amadi thabak sufamda karigumba HIV ga loina na hingliba miyoi singbu makhoi gi HIV gi status na maram oiraga tathita oina tawduna hanthane yenglamba thoklabadi HIV and AIDS Prevention and Control Act 2017 ni makhada chairak phangbai HIV AIDS ki maramda hena ko pamaral khangnabagi damakta AIDS toll free number 1097 da call to view Pauzenjariba Manipur State AIDS Control Society Tabi riba pawasi Akasvani Imphal degini Mamang thagi kun manga degi gawadi ki chatarakiba kuntra suba National Games nga solution kre Games asida Manipur na sanagi takaman kuntra yauna punna takaman marfugani toy fangduna medal teli da shiba position taki Raise asigi wusu sanarushina Games asida sanagi takaman mapan lupagi takaman taret amadi senjengi takaman ani pangduna khwaidi ki takaman masing yamna phangba mashana oiki Amarom da Mukhyamantri Nongthombam Birena Games asida Manipur na chawna mai palakpada nungaiba phongdorakre sanarushing asina Manipur gi mingcha puropagi damakta su mukhoibu thagatpa phongdokhi Panazigi Sama Prasad Mukherjee Indoor Stadium da ngasi numidang wairam pangthokiba kuntatare shuba National Games solution bagi thorum aduda Uparashtrapati Jagdeep Dhankar saruk yaki Nimitara taruni chathaki baleba asigi khwaidigi chawwa sana konabada atho ihan tanaba asida Maharashtra na sanagi takaman marfu yauna punna takaman chani kunipan phangduna medal telida ahanba position fanghi aduga Services Post Control Board amadi Haryana na mathangsina anishuba amasung ahumsuba position taki Games asida Manipur gi sanarushing na sanagi takaman kuntra lupagi takaman kunganitoy amadi senjingi takaman kuntra punna takaman marfu ganitoy phangduna terishuba position tahobani Amarom da handiki National Games asida Manipur gi damakta khwaidigi masing yamna takaman lower kibasing adu usu sanarushing rise asida thungba hokre makhoi na ngasi Imphal airport ta thunglabada miyamna taramna oki Manipur gi wusu team bulu chingkiba team cost mayang lambam bimol zina paumising da hai National Games asida su wusu masana da Manipur na overall champion oiba ngamki adubu Games asida wusu da phangani haina asa thamlamba takaman masing adumakti phangbang ngamkidre mahang hai Players in the hygienic body, my association gi oiba karos in the involve oijaning de aduga as a student ama oida aragadi masa yamna discipline laiba amadi hotna bakanba masi yamna important oi akhoi gi sinjak haiba sijo sinjak sna aigi sanaiba aigi performance of oiba haiba masu laiga adubo handak aina mai pakhidre haidna maduda ninghan na ba pokna taba masida gi aso soba national Asian games nung lady aso world championship lady masida suncho sudna medal lor na bai damakta ninghan na ba laitana players in the hona hani IZR Sauki Makhada Ketel Mambigi Assam Rifles Boxing Training Center da Goa National Games ta takaman lorkiba Assam Rifles ki boxing team opagi thorom amangasi pangtokre Games asida Assam Rifles ki nupi personal treaty na lupagi takaman amadi sanjuna senjengi takaman lorkibani makoi animal Nagaland Razabu Mahut Sinduna saruk yakibani Tasiki mga digi thiba khangdina leriba mahiroi ani ningthokzam Anthony amasung maibam Avinash ki langla langzan atuba matamda putor o haiba dabida ngasi tungan ba mafam singda wakat mi pam pangkre uripok apun baluk amadi uripok nupi apun baluk ki makhada learning to amudon development section of youth amadi uripok sinam lekai nupi lup anigi mius na ngasi wakat mi pam pangki peles ng pangdo leba sana konungi getesu sana konung Mayra pa bilup na sindana wakat mi pam chataki mana ingkol apun banupi lup na ngasi mana ingkol ki community hall da tiba khangdana leriba mahiro anigi langla langzin
puthor haiba dabida wakat mifam chathaki langsing asoba bokul mukhong su Women Welfare Association amasung Western Star Club na sinduna wakat mifam chathaki Assam Rifles na Kamjong Zilla gi ngangkhoi paring den leiba Faiko Village area da thibu humbi ki thabak chathabada lupa koti mapan henbegi supari maru sing phagat pangamle hairiba polum sing asi Myanmar rom degi Saktiman truck tereta haplaga rise asi da naron da pusinda bohonaramani farba miyoi sing amadi supari bora chartered humpu Kamjong gi Forest Department da sinakre All Naga Students Association Manipur Ansam na National Highway Sing the Koromba Matam Kaktabe Economic Block and Matam Karagi Oin Handokre, Whatever Singasi Sanapatigi, Tamzang the Labor Ansam Secretary Ki, Seli Chare Memorial Hall, the Pantokiba Ansamgi Executive Council Amsung, Naga Legislature Forongim Hitsingi, Mipam that Lokibani, Panbayabadi Mobile Internet Data Fanganaba Taksinduna Economic Blockade Asi Chatarakibani. Aingi mating kwai diki tangai fadaba miyoi singda yahonnaba honnaba haibasi aingi lamda thabak torba singi tangai fadaba thogdangi haina Manipur High Court ki Chief Justice Sidar Mriduna Phungdokre Imphal ki lamfel pata level lamfel court complex ki ADR Building Conference Hall the Pangthokiba Legal Services numit amasung commendation certificate yanthokpagi thoramda wangang laduna Chief Justice na hai rise asigi ruraba tanpamda zero FIR registration tokbagi khudongchaba phanganba haibasi afaba khongthangni amadi masibu puning thogatpagi tangai fadaba lei We have to take care of those, we have to reach out to those who need our assistance and our services the most. Brother Guneshwar said that he was initially surprised as to why would the judiciary be involved in something that was beyond our realm. But I believe that the judiciary is the most suited for the upliftment of the marginalized, the helpless, the disadvantaged sections of society. Raise Sigi Zilla Mari Imphal West, Imphal East Tawal Amasung Bisnupur Legal Defense Council schemes anaduna angi darkar leba musing the liam na angi mating piba hokre socio-political commentator Chongtam Bizoina Rims Imphal gi multitasking commentary long nubugi damakta Guwahati da Parikha Center piba buyanin to Pungdorakli Imphal the Pangto Papa gi mifam Madasri Bizoina hai mamang the Tokiba multitasking commentary long nubagi notification hanjin yetutuna lakli Mang hai Razas the Lady by Rims ki tabak long naba Parikha Manipur gi mapanda Guwahati da Pangthong naba tharang toriba asi aranba wafam ne Akasvani Imphal gi pauk tabiri Mizoram ki Aizawl South 3 Vidhan Sabha Kendra ki manung chana leba Mawul Lutung polling station da hayang amuk hanabot thadana ragani Razi ki election department na polling station asida amuk hanabot thadana ba lakhotpa thabak thorang pumnamak lakhotpa loire polling station asida puna voter listing ama subna marpur mari lei Madhya Pradesh Chhattisgarh Rajasthan amasung Telangana Vidhan Sabha Mikhal gi damak tongan Rashji dol singi star campaigner singna lezebi thadna board khomba gi thabak chathari Madhya Pradesh da Pradhan Mantri Narendra Modi ngasi humni chanbo oina vote khongki amaromda Congress luchingba Rahul Gandhi amadi Priyanka Gandhi virana raja asida ngasi Mikhal gi vote khongki Seat chani kuntra leba Madhya Pradesh Vidhan Sabha Mikhal tangkak amakakta da amadi Chhattisgarh Vidhan Sabha gi anishubat tangkak ki Vidhan Sabha kendra humbudragi Mikhal tha asi terate da pangthukani Rajasthan Vidhan Sabha Mikhal gi oina su mirep chelok thopagi matam ngasi loikre seat chani leba raja Vidhan Sabha gi Mikhal tha asi kunmanga da pangthukani seat Chama Taramapan Labor Telangana Vidhan Sabha gi Mikhal gi Merep Chelok Tokpagi Aroiba Matam Hayengni Mikhal Thasi gi Kuntrada Pangtokani Raisa Manga gi Vidhan Sabha gi Mikhal gi vote masing matang thagi mari da thigani Sangsa ki ningtam mipam matang thagi mari dege horugani nimit tarama pani chathagadaba mipam asida puna sitting taramanga legani haina Kendra Parliamentary Affairs Ministry Prahal Josina Phongdokre Hoji Aroiba da Maruiba Pau Hanna Mukhyamatri Nongthombam Biren Hari Thibe Khangna Ladekliba Mahiro Anigi case ka mari lenena chingnaba miyo ani fagatle Kuntra 3 Suba Gawa National Games nga solution kre Manipur na medal talida tareshiba position tare Ansam na National Highways in the Koramba matam kaktabe economic block e matam karagi oina handokle Ningthongzam Anthony amasung Maibam Avinas ki langla langzen athuba matam da puto haiba dabi da ngasi tongan ba mafam singda wakat mipam phangkre amasung Mizoram the polling station amada hayeng amuk hanabo thadanagani Madhya Pradesh Chhattisgarh Rajasthan amasung Telangana da bot khombagi thabak khalagli Paulo Seri